Kethabi, Arubi, Chaibi. Makoy ahum asi mau ahumni, aduso, lay mahalgi machanupa ahal oiriba khombagi. Khomba nupi ahum lonba nupa amani. Piklingay dagi hauna mangaw khara thirakpa nupa amani. Aduna haujik phawbagi oina, magini haina nupi ahum di lauduna layre. Layriba mau ahum asi, thaba inkhang tawba matamda yamna lawtanaba amana amaga yamna yengsinaba haibado oirami. Aduna machilmakna lawnaduna khatnadaba taragasu. Mathamoy manungsing adudadi maigi ching ombagumna laynaribani. Mau atombido ayuki thabak adu tawba talladuna dari aduda famduna nungsayayduna layre. Matamdo inga khara ingsilakpani nungsayaybabu onthokna nungaikre. Mathamoy nungda khali. Karigi aina yungi thabak ase tawgani. Amta tawroi. Makoy ani mai chawchawna layraga aina karigi thabak tawbano. Nungsadum yayraga laythoki. Tanja asida magi mapuroiba khombado hek thoklai. Khombana Arubibu yengduna hai. Arubi, kaidawre nang ngantana phamduna leiduna. Nati nangbu thabak laithokliba kaina haibaduro. Kaino nupa nang haidubu kaino. Aina sida phamlibase. Arembada phamba maluraba. Khombasu phamthaduna. Ho aduboba. Kari tawrageba nangbu. Ho nungsa yairiba. Nungsa yaina wakhal khaliba. Nangdi kai wakhal khaliba. Mamituna mapuroibada munna yengduna. Adubura. Makoy tajo. Ay wahamasum hagena. Kai wano hayuni. Adubura. Haujikse mera thani. Ningol jakauba su kuisilaktre. Ay gidine. Handaki asina ipamda. Ningol jakauba chatpa ahan bani. Aduna makoy tajo. Nangna agi sanagi lik fazaba ama yamna thuna sabi batai. Ha. Sanagi lik sababa. Yamdeda. San manga taruki amakaktang sabirabadi yare. Ataya henbaga amtaya haizaroi ko. Yaro ko. Se. Hoi hairo ba. Khombadi magi nupina hairakliba wafamasi tabada makok saba haibado oire. Makut aduna makokta khotuna. Arubi, nangna haiba wasibu aibu. Paraktanida. Kaino paraktani ba? Natinu ba? Nangise aina sanagilik sabiyo haibasida ngamloi hairo. Tu yenguni. Hauji oina chakhumase. Mai mutli sari tawduna lairibani. Aigi khuta sel sumta laibanate. Masidaibu kadaidagi nangi sanagilik sadoino. Khangde. Nang nupa natro. Nupa nang ngamnanaba loina tawgadabani. Aigidi sanagilik ama sabidaba sungyama yaroi haina hairisini. Arubiya. Nang sumta wakhal khalu kaidawrage. Hoini pharini. Upay ma tawduna sarina khalo. Nangi khak sabasu yabanate. Nachi ani masu chawchawna lay. Makoy ani na amukari harakani. Makoy nupa. Aiga makoy ga hekta manaba yabra. Makoy ani di kaisu layba nate. Nati nangise makoy ani bu yamna kibagi wara. Adugi nate da. Sum haibane. O khange. Nangise makoy ani bu kibagi ne. Nangna fana makoy bu kigera kiroira. Aigidi ne. Sanagilik ama sabidaba sugyayaroi haina hairisini. Arubiya. Nangbu ai wakhal gamta tadreda. Ho taruiye. Aidi haujikdagi haija horisini ko. Tanja sida imungdagi chaibido makhong thangduna mapalda thorakle. Aduga sumna hairei. Makoy tajo. Nangbu kaida lege. Haima. Sida phamduna lairini. Haifet manakta changsinduna. Makoy tajo. Aine. Wama haigena makoy tajo thirei. Warim ta aiga sase amta hogat biyo. Khombana mamai laithokduna yengthokduna. Hey, kari wano ne adum hayune. Hauda hogat biyo hairaga. Seba, amta hogat biyo ba. Masida Arubina machiladuda murum sonduna haijay. Yetningkiba sina. Mana aingonda yetningkiba asidi kari dabo hairuraniya. Ngahaktang itai inaw aikoy ni phamduna wari sanaba asida aidiba ko pelabazani. Khombado hogatli Arubidi mapuroibagi makhudang adu paiduna hekta chingthaningba haibado yaurabani. Adubu mahak mabukning adu sawningna oina lay. Khombana chaibigi manakta changsenduna hai. Kariwano hairo. Masida chaibina kochi ama kotuna asumna wa hairei. Mapamgi yumna ina kuplaga. Phibam chadana ipai na layraga wazawna yamna ngangba misu aduk lay. Ado, aikhoidi adumakti tawjade.
ꯑꯔꯨꯕꯤ ꯃꯆꯦꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯍꯥꯛ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯥꯎꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ, ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯩꯉꯣꯟꯗ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯁ, ꯌꯨꯝ ꯑꯄꯩꯕ, ꯋꯥꯖꯥꯎ ꯉꯥꯡꯕ ꯀꯥꯏꯅ꯫ ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯟꯗꯛꯁꯨ ꯏꯄꯥꯝꯅ ꯑꯩꯕꯨ ꯆꯥꯛꯀꯧꯕꯤꯒꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯗ ꯑꯩꯅ ꯃꯥꯡꯖꯧꯅꯅ ꯁꯨꯝ ꯑꯩꯒꯤ ꯅꯥꯗ ꯆꯤꯟꯅꯅꯕ ꯁꯅꯥ ꯑꯃꯠꯇ ꯁꯥꯕꯤꯌꯨ ꯍꯥꯏꯒꯦꯅ ꯇꯧꯕ꯫ ꯍꯥ, ꯁꯅꯥ ꯍꯥꯏꯕ? ꯀꯩꯅꯣ, ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯁꯤꯕꯣ? ꯑꯩꯕꯨ ꯅꯪꯉꯣꯟꯗ ꯍꯥꯏꯗ꯭ꯔꯕꯗꯤ ꯀꯅꯥꯗ ꯍꯥꯏꯔꯨꯗꯣꯏꯅꯣ? ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯥꯏꯇꯥꯝꯅꯤ ꯀꯩꯅꯣ, ꯅꯪꯁꯦ ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯅꯨꯄꯥ꯫ ꯑꯗꯨꯕꯨꯕ, ꯅꯈꯣꯏꯁꯨ ꯑꯩꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯈꯔꯗꯤ ꯈꯪꯕ ꯌꯥꯏꯗꯅ꯫ ꯆꯥꯛꯈꯨꯝ ꯑꯁꯤ ꯃꯩ ꯃꯨꯠꯇꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯀꯌꯥꯝ ꯋꯥꯔꯦ꯫ ꯑꯩꯅ ꯑꯁꯨꯛ ꯋꯥꯔꯤꯕꯁꯦ ꯅꯈꯣꯏ ꯑꯍꯨꯝꯅ ꯀꯩꯝꯇ ꯈꯪꯕꯤꯗꯦ꯫ ꯑꯩꯁꯦ ꯇꯁꯦꯡꯅ ꯋꯥꯔꯕꯅꯤꯀꯣ꯫ ꯈꯪꯗꯦ ꯈꯪꯗꯦ, ꯑꯩꯗꯤ ꯁꯥꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯈꯣꯏ ꯑꯇꯩꯒꯤ ꯁꯥꯗ꯭ꯔꯕꯁꯨ ꯑꯩꯒꯤꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ꯫ ꯃꯥꯒꯤ ꯋꯥꯍꯩ ꯑꯁꯤꯗ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕ ꯑꯔꯨꯕꯤ ꯑꯗꯨ ꯐ꯭ꯔꯪ ꯁꯥꯎꯒꯠꯂꯛꯇꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ, ꯀꯔꯤ? ꯑꯩꯈꯣꯏꯒꯤ ꯁꯥꯗ꯭ꯔꯁꯨ ꯅꯪꯒꯤ ꯁꯥꯗꯕ ꯌꯥꯗꯦ ꯀꯥꯏꯅ? ꯍꯣꯏ ꯕꯦꯝꯃ, ꯋꯥ ꯍꯥꯏꯕꯁꯦ ꯑꯩꯅ ꯍꯥꯜꯂꯤ꯫ ꯁꯥꯕ ꯇꯥꯔꯕꯁꯨ ꯑꯩꯒꯤ ꯁꯥꯒꯗꯕꯅꯤ ꯈꯪꯉꯕ? ꯍꯦ ꯑꯉꯥꯡ, ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯀꯔꯤꯒꯤ ꯅꯪꯒꯤ ꯁꯅꯥ ꯁꯥꯕ? ꯅꯪꯒꯤꯗꯤ ꯁꯥꯗ꯭ꯔꯕꯁꯨ ꯌꯥꯏ꯫ ꯑꯦ, ꯏꯆꯦꯒꯤꯁꯤꯗꯤ ꯑꯩꯉꯣꯟꯗ ꯇꯁꯦꯡꯅ ꯈꯠꯅꯕ ꯍꯧꯕꯒꯨꯝꯕꯅꯤꯅꯦ꯫ ꯍꯣ, ꯅꯪ ꯅꯠꯇ꯭ꯔꯣ ꯅꯄꯥꯝꯗꯣ ꯏꯅꯥꯛ ꯀꯩꯔꯥꯛ ꯌꯥꯝ ꯈꯨꯜꯂꯤ ꯍꯥꯏꯗꯅ ꯋꯥꯉꯥꯡ ꯈꯨꯗꯤꯡꯒꯤ ꯌꯥꯎꯕꯗꯣ? ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯆꯥꯅꯕꯨ ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯕꯒꯦ? ꯍꯦ, ꯃꯗꯨꯗ ꯅꯪꯒꯤ ꯃꯊꯧ ꯀꯩꯁꯨ ꯂꯩꯇꯦ꯫ ꯈꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯥꯎꯅꯔꯛꯄ ꯑꯁꯤꯗ, ꯅꯈꯣꯏ ꯑꯅꯤ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ? ꯇꯨꯃꯤꯟ ꯂꯩꯅꯧ ꯀꯩꯗꯧꯔꯒꯦ? ꯃꯤ ꯇꯥꯅꯤꯃꯦ꯫ ꯇꯨꯃꯤꯟ ꯑꯝꯇ ꯂꯩꯅꯧꯀꯣ꯫ ꯑꯔꯨꯕꯤꯅ, ꯍꯣ, ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯂꯩꯕꯅꯣ? ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇꯕ ꯍꯧꯔꯒ꯫ ꯍꯣ, ꯍꯧꯖꯈꯤꯗꯤꯌꯦ, ꯑꯩꯈꯣꯏꯅꯤ ꯀꯅꯥꯗꯁꯨ ꯎꯁꯤꯠꯇꯕ ꯍꯧꯖꯈꯤꯕ ꯂꯩꯇꯦ꯫ ꯅꯪ ꯍꯥꯏꯔꯤꯁꯤꯅꯤ ꯅꯪ꯫ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯔꯦ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ? ꯇꯨꯃꯤꯟꯅ ꯂꯩꯔꯣ ꯌꯥꯔꯦ꯫ ꯈꯪꯗꯦ ꯈꯪꯗꯦ ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯒꯤꯗꯤ ꯁꯅꯥ ꯁꯥꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯊꯣꯡꯒꯥꯜꯗ ꯃꯀꯣꯛꯇ ꯐꯩꯖꯥ ꯁꯥꯗꯨꯅ ꯏꯁꯤꯡ ꯄꯨꯜ ꯑꯃ ꯄꯨꯗꯨꯅ ꯀꯦꯊꯕꯤ ꯆꯪꯂꯛꯏ꯫ ꯃꯍꯥꯛꯇꯅꯤ ꯊꯕꯛ ꯈꯔ ꯃꯐꯕ ꯌꯨꯝ ꯇꯝꯅ ꯆꯪꯂꯛꯂꯤ꯫ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯍꯥꯛ ꯎꯏ꯫ ꯃꯍꯥꯛꯅ ꯍꯪꯉꯤ, ꯆꯥꯛꯈꯨꯝꯁꯤꯕꯨ ꯀꯅꯥꯅ ꯆꯪꯗꯣꯏꯅꯣ? ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯨꯖꯅꯗ꯭ꯔꯤꯕꯁꯤꯕꯨ ꯅꯈꯣꯏ ꯑꯅꯤꯕꯣ? ꯃꯁꯤꯗ ꯑꯔꯨꯕꯤꯅ ꯑꯣꯏꯅ, ꯏꯆꯦ ꯍꯜ, ꯏꯆꯦ ꯌꯥꯏꯅ ꯑꯣꯏꯅ ꯆꯪꯖꯔꯁꯅꯨ, ꯃꯥꯅ ꯑꯣꯏꯅ ꯊꯣꯡꯖꯔꯁꯅꯨ꯫ ꯆꯥꯏꯕꯤꯅ ꯃꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯇꯨꯅ, ꯀꯔꯤ? ꯑꯩꯉꯣꯟꯗꯒ ꯍꯦꯛꯇ ꯍꯥꯏꯌꯦ? ꯑꯉꯥꯡ, ꯅꯪ ꯅꯆꯤꯟ ꯑꯗꯨ ꯁꯨꯒꯥꯏꯔꯨꯔꯣ ꯅꯪ? ꯀꯩꯅꯣ? ꯏꯆꯦ ꯌꯥꯏꯅ ꯊꯣꯡꯕ ꯇꯥꯕꯅꯤ꯫ ꯍꯣꯏꯗꯤ ꯉꯝꯃꯔꯣꯏ꯫ ꯀꯔꯤꯒꯤ ꯑꯩꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯅ ꯆꯥꯛ ꯊꯣꯡꯗꯣꯏꯅꯣ? ꯉꯝꯖꯔꯔꯣꯏ꯫ ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯍꯩ, ꯉꯝꯃꯣꯏ ꯍꯥꯏꯕꯕꯨ ꯀꯩꯅꯣ? ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝ ꯆꯪꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯆꯥꯛ ꯊꯣꯡꯒꯅꯤ? ꯑꯩꯈꯣই ꯄꯨꯂꯞ ꯆꯔꯥ ꯍꯦꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯃꯧꯑꯇꯣꯝꯕꯤꯅ ꯍꯥꯏ, ꯑꯩꯗꯤ ꯈꯪꯗꯦ, ꯑꯩꯗꯤ ꯉꯝꯃꯣꯏ, ꯏꯆꯦ ꯑꯅꯤꯅ ꯊꯣꯛꯄ ꯊꯣꯡꯕꯤꯔꯣ꯫ ꯍꯣ, ꯑꯩꯈꯣꯏꯁꯨ ꯉꯝꯂꯣꯏꯌꯦ, ꯅꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄ ꯊꯣꯡꯉꯣ꯫ ꯀꯦꯊꯕꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯦ꯫ ꯃꯀꯣꯛꯇꯒꯤ ꯏꯁꯤꯡ ꯄꯨꯜ ꯑꯗꯨ ꯊꯥꯡꯊꯗꯨꯅ ꯃꯈꯥꯗ ꯊꯝꯃꯤ ꯑꯗꯨꯒ ꯃꯄꯨꯔꯣꯏꯕꯗ ꯍꯪꯉꯤ, ꯃꯈꯣꯏ ꯇꯥꯆꯧ, ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤ ꯍꯥꯏ? ꯀꯩꯁꯨ ꯍꯥꯏꯗꯦ꯫ ꯃꯁꯤꯗ ꯑꯔꯨꯕꯤꯅ, ꯀꯩꯅꯣ ꯅꯨꯄꯥ, ꯀꯩꯁꯨ ꯍꯥꯏꯗꯦꯕꯣ? ꯑꯩꯅ ꯑꯗꯨꯛ ꯐꯖꯅ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯎꯑꯣꯅ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ꯫ ꯅꯨꯄꯥ, ꯑꯩꯅ ꯅꯪꯉꯣꯟꯗ ꯑꯩꯒꯤ ꯅꯥꯗ ꯆꯤꯟꯅꯅꯕ ꯁꯅꯥ ꯑꯃ ꯁꯥꯕꯤꯌꯣꯅ ꯍꯥꯏꯕꯗꯣ, ꯅꯪ ꯃꯗꯨꯈꯛ ꯀꯥꯏꯕ ꯌꯥꯔꯣꯏꯀꯣ? ꯁꯣꯏꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ꯫ ꯀꯦꯊꯕꯤꯅ, ꯑꯣ, ꯅꯈꯣꯏ ꯑꯅꯤꯗꯤ ꯁꯅꯥ ꯂꯨꯄꯥ ꯁꯥꯕꯒꯤ ꯋꯥꯒ ꯌꯥꯝ ꯍꯥꯏꯔꯤꯕ ꯑꯣꯏꯔꯦ꯫ ꯍꯩ, ꯅꯈꯣꯏ ꯑꯅꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗ꯭ꯔꯕꯅꯤꯅ ꯆꯥꯛꯈꯨꯝꯗ ꯀꯔꯤ ꯋꯥꯠꯂꯤ? ꯆꯦꯡ ꯆꯥꯛ ꯀꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯁꯨ ꯅꯈꯣꯏ ꯑꯅꯤꯗꯤ ꯀꯩꯁꯨ ꯈꯪꯉꯝꯃꯣꯏ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯁꯅꯥ ꯁꯥꯎ ꯂꯤꯛ ꯁꯥꯎ ꯀꯥꯏꯅ ꯅꯀꯣꯛꯇꯨꯕꯨ ꯀꯔꯤ ꯈꯟꯒꯦꯅꯦ ꯅꯈꯣꯏꯕꯣ? ꯑꯔꯨꯕꯤꯅ ꯃꯆꯦꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯀꯩꯅꯣꯗ ꯏꯆꯦꯒꯤ ꯋꯥꯗꯨꯕꯨ ꯀꯩꯅꯣ? ꯍꯦꯛꯇ ꯑꯩꯉꯣꯟꯗꯒ ꯑꯣꯟꯁꯤꯟꯕꯤꯔꯛꯏꯁꯤꯕꯣ? ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏ ꯑꯅꯤꯗꯅꯤ꯫ ꯅꯀꯣꯛꯇꯨ ꯈꯔ ꯈꯜꯂꯣ ꯍꯥꯏꯕꯅꯤ꯫ ꯍꯣ, ꯈꯪꯗꯦ, ꯑꯩꯒꯤꯗꯤ ꯍꯥꯏꯈ꯭ꯔꯦ, ꯁꯥꯗꯕꯁꯨ ꯌꯥꯔꯣꯏ꯫ ꯃꯁꯤꯗ ꯀꯦꯊꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, ꯇꯥꯕꯤꯔꯤꯕ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤ, ꯑꯩ ꯅꯠꯇꯕ ꯀꯅꯥ ꯑꯃꯠꯇ ꯌꯦꯡꯂꯣꯏ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯕꯤꯔꯛꯈꯤꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯅꯣ ꯉꯁꯤꯅ ꯇꯧꯔꯤꯕꯁꯤꯅ? ꯀꯔꯤꯅꯣꯕ ꯅꯪꯅ ꯃꯤꯅꯝꯂꯤꯕ? ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯥꯏꯅꯦ ꯅꯪꯕꯣ? ꯃꯁꯤꯔꯣ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕꯅ ꯍꯥꯏꯈꯤꯕꯗꯣ? ꯆꯥꯏꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯥꯟꯅꯗꯦꯗ ꯏꯆꯦ ꯑꯗꯨꯝ ꯆꯥꯛꯈꯨꯝꯗ ꯆꯪꯕꯤꯔꯣ, ꯑꯌꯨꯛꯀꯤ ꯆꯥꯛꯁꯦ ꯏꯆꯦꯅ ꯑꯗꯨꯝ ꯊꯣꯡꯕꯤꯔꯨꯔꯣ꯫ ꯊꯕꯛꯈꯔ ꯂꯧ ꯇꯥꯟꯅꯔꯁꯨ ꯃꯃꯩꯗ ꯀꯦꯊꯕꯤꯅ ꯍꯦꯛꯇ ꯊꯕꯛ ꯇꯧꯕ ꯇꯥꯍꯧꯕꯅꯤ꯫ ꯃꯍꯥꯛ ꯉꯁꯤꯗꯤ ꯃꯕꯨꯛꯅꯤꯡ ꯑꯗꯨꯁꯨ ꯅꯨꯡꯁꯤꯔꯛꯂꯦ꯫ ꯃꯄꯨꯔꯣꯏꯕꯗ ꯑꯃꯨꯛ ꯍꯥꯏ, ꯉꯝꯅꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ 3 ꯁꯨꯅ ꯂꯧꯔꯕꯅꯤꯅ ꯃꯈꯣꯏ ꯇꯥꯆꯧ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕꯤꯌꯨ꯫
ꯑꯩꯅ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯍꯣꯠꯅꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯧꯇꯥꯟꯅꯗꯨꯅ ꯂꯩꯕ ꯋꯥꯍꯩꯁꯦ ꯍꯥꯏꯔꯝꯂꯒ ꯏꯁꯤꯡ ꯄꯨꯟꯅꯗꯨ ꯃꯈꯨꯠꯅ ꯄꯥꯏꯗꯨꯅ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯆꯥꯏꯕꯤꯅ ꯃꯉꯛ ꯑꯗꯨ ꯐꯦꯠ ꯍꯥꯏꯗꯨꯅ ꯀꯔꯤ ꯊꯣꯛꯏꯅ ꯉꯥꯡꯖ ꯁꯥꯏꯅꯣ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯅꯈꯣꯏ ꯑꯅꯤ ꯊꯕꯛ ꯇꯧꯕ ꯌꯥꯝꯅ ꯇꯜꯂꯤ ꯅꯆꯦꯁꯤꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ ꯅꯠꯇꯦ ꯅꯈꯣꯏ ꯑꯅꯤꯕꯨ ꯊꯕꯛ ꯈꯔ ꯇꯧꯁꯤꯟꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯑꯩꯗꯤ ꯀꯔꯤ ꯇꯧꯕꯒꯤ ꯊꯕꯛ ꯇꯧꯗꯣꯏꯕ ꯉꯝꯖꯔꯔꯣꯏ ꯏꯆꯦꯒ ꯏꯆꯦ ꯍꯥꯏꯒꯅ ꯃꯥꯏꯅ ꯇꯧꯖꯅꯤ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯍꯦ ꯑꯉꯥꯡ ꯅꯪꯒꯤ ꯋꯥꯉꯥꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯒꯗꯤ ꯄꯛꯁꯜꯂꯛꯀꯅꯨ ꯀꯔꯤꯒꯤ ꯑꯩꯅ ꯌꯨꯝꯒꯤ ꯊꯕꯛ ꯇꯧꯗꯣꯏꯕ ꯑꯩꯁꯨ ꯉꯝꯃꯣꯏ ꯑꯩꯉꯣꯟꯗ ꯊꯕꯛ ꯇꯧ ꯍꯥꯏꯅ ꯁꯨꯡꯍꯥꯏ ꯍꯥꯏꯔꯛꯀꯅꯨ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯏꯃꯨꯡ ꯆꯪꯈꯤ ꯑꯔꯨꯕꯤꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯅꯨꯄꯥ ꯏꯆꯦ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯈꯔ ꯌꯦꯡꯁꯤꯟꯕ ꯑꯃ ꯌꯥꯎꯔꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤꯀꯣ ꯑꯩꯒꯤ ꯈꯨꯠꯇ ꯃꯥ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯅ ꯑꯉꯥꯡꯅꯤ ꯈꯔ ꯍꯜꯂꯨ ꯀꯔꯤꯒꯤ ꯍꯟꯕꯅꯣ ꯃꯤꯅ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯒ ꯑꯩꯅ ꯀꯔꯤꯒꯤ ꯍꯟꯕꯅꯣ ꯑꯩꯉꯣꯟꯗ ꯎꯁꯤꯜꯂꯛꯇꯕꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯇꯥꯕꯅꯤ ꯌꯥꯔꯦ ꯇꯣꯛꯑꯣ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯩꯅꯦ ꯀꯣꯛꯁꯦ ꯌꯥꯝ ꯁꯥꯔꯖꯥꯠꯅꯤ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯊꯗꯨꯅ ꯑꯗꯣ ꯃꯈꯣꯏꯗꯥꯆꯧ ꯑꯩꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯕ ꯍꯥꯏꯕꯗꯣ ꯁꯣꯏꯕꯤꯒꯅꯨꯀꯣ ꯍꯣꯏ ꯌꯥꯔꯦ ꯆꯪꯉꯨ ꯏꯃꯨꯡꯗ ꯑꯔꯨꯕꯤꯁꯨ ꯏꯃꯨꯡ ꯆꯪꯈꯤ ꯈꯣꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯇꯨꯅ ꯍꯥꯏꯖꯩ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯒꯗꯕꯁꯤꯕꯣ ꯀꯔꯤꯅꯨꯡꯒꯤ ꯅꯨꯄꯤ ꯑꯍꯨꯝ ꯂꯣꯜꯂꯨꯕ ꯍꯥꯏꯕꯗꯣ ꯍꯦꯛ ꯌꯧꯋꯤꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯅꯤꯡꯉꯥꯏ ꯃꯌꯥꯝ ꯑꯁꯤꯗ ꯑꯩ ꯅꯣꯡꯃꯗꯤ ꯁꯣꯏꯔꯣꯏ ꯀꯣꯛꯁꯦ ꯄꯣꯛꯈꯥꯏꯕ ꯑꯁꯨꯛ ꯌꯥꯝꯅꯁꯨ ꯃꯔꯤꯟ ꯇꯟꯕ ꯊꯕꯛꯁꯨ ꯇꯧꯅꯤꯡꯗꯕ ꯑꯗꯨꯕꯨ ꯀꯦꯊꯕꯤꯁꯤꯃꯗꯤ ꯅꯠꯇꯦ ꯃꯥꯕꯨ ꯆꯥꯛꯈꯨꯝ ꯆꯪꯈ꯭ꯔꯕ ꯖꯥꯠꯂꯥ ꯑꯩꯕꯨ ꯊꯕꯛꯁꯨ ꯆꯠꯇꯣꯏꯅꯤ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯏꯃꯨꯡꯗ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗꯅꯤ ꯀꯦꯊꯕꯤꯅ ꯑꯣꯏꯅ ꯆꯥꯛꯈꯨꯝ ꯆꯪꯂꯦ ꯈꯔ ꯉꯥꯡ ꯆꯩꯔꯕꯁꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕꯗꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯇꯧꯏ ꯀꯦꯊꯕꯤ ꯆꯐꯨ ꯃꯍꯤ ꯑꯗꯨ ꯁꯧꯔꯗꯨꯅ ꯃꯈꯨꯠꯇ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯡꯐꯨ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ ꯐꯝꯊꯗꯨꯅ ꯆꯦꯡꯐꯨ ꯃꯈꯨꯝ ꯑꯗꯨ ꯍꯥꯡꯗꯣꯛꯏ ꯆꯦꯡ ꯀꯣꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠ ꯑꯗꯨ ꯊꯤꯡꯖꯤꯜꯂꯨꯕꯗ ꯏꯍꯦ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯆꯦꯡꯖꯥ ꯐꯥꯅ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯂꯩꯔꯤꯕ ꯆꯦꯡꯁꯤꯗꯤ ꯈꯖꯤꯛ ꯈꯛꯇꯅꯤ ꯆꯔꯥ ꯐꯥꯔꯣꯏꯅꯦ ꯁꯤꯗꯤ ꯀꯝꯗꯧꯅꯤ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯄꯨꯝꯕ ꯃꯛꯁꯤꯟꯈꯤ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯍꯦꯛ ꯎꯔꯨꯏ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯀꯦꯊꯕꯤ ꯆꯦꯡꯐꯨ ꯃꯈꯨꯝ ꯑꯗꯨ ꯑꯃꯨꯛ ꯈꯨꯝꯖꯤꯟꯈꯤ ꯑꯗꯨꯒ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯃꯃꯥꯏ ꯑꯗꯨ ꯇꯞꯅ ꯂꯩꯊꯣꯔꯛꯂꯦ ꯃꯄꯨꯔꯣꯏꯕꯅ ꯊꯣꯡꯖꯤꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯈꯣꯝꯕꯅ ꯇꯞꯅ ꯀꯦꯊꯕꯤ ꯆꯦꯡ ꯑꯝꯇ ꯂꯩꯇ꯭ꯔꯕꯣ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯗꯤ ꯉꯔꯥꯡ ꯍꯥꯏꯕ ꯀꯥꯎꯔꯦ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯆꯦꯡꯒꯤꯕꯨ ꯀꯩꯅꯣꯗ ꯍꯧꯖꯤꯛ ꯍꯦꯛꯇ ꯋꯥꯜꯂꯨꯔ ꯂꯣꯏ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯃꯥꯏ ꯅꯃꯤꯠꯀ ꯃꯛꯁꯤꯜꯂꯤꯗꯨꯕꯣ ꯀꯦꯊꯕꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯕ ꯄꯛꯆꯗꯦꯅꯦ ꯃꯈꯣꯏꯗꯥꯆꯧ ꯅꯪꯒꯤ ꯃꯤꯠꯇ ꯑꯩꯁꯦ ꯌꯥꯝ ꯐꯠꯇꯅ ꯎꯔꯝꯕ ꯌꯥꯏ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯏꯗꯣꯝ ꯏꯊꯟꯇ ꯑꯩꯍꯥꯛ ꯂꯩꯅꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯄꯣꯛ ꯑꯁꯤꯗꯗꯤ ꯐꯪꯗ꯭ꯔꯦ ꯑꯩꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯕꯒꯦ ꯀꯦꯊꯕꯤ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯨꯕꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦꯁꯦ ꯅꯪꯕꯨ ꯀꯅꯥꯅ ꯐꯠꯇꯦ ꯍꯥꯏꯔꯒꯦ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯗꯨꯅ ꯅꯪ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯨꯝꯁꯤꯗ ꯄꯨꯁꯜꯂꯛꯈꯤꯕ ꯅꯠꯇ꯭ꯔꯥ ꯀꯦꯊꯕꯤ ꯑꯩ ꯋꯥ ꯃꯆꯦꯠ ꯑꯃꯠꯇꯗꯤ ꯍꯥꯏꯖꯈꯤꯗꯕꯅꯤꯀꯣ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯊꯃꯣꯏꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯑꯩ ꯂꯩꯔꯛꯈꯤꯕꯅꯤ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏꯗꯥꯆꯧꯅ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯑꯋꯥꯕꯁꯦ ꯃꯁꯛ ꯑꯝꯇ ꯈꯪꯕꯤꯗ꯭ꯔꯤꯕ ꯀꯔꯝꯕ ꯅꯨꯄꯤꯅ ꯏꯁꯣꯔꯃꯛꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯄꯨꯁꯤꯜꯂꯛꯄꯗ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯗ ꯍꯔꯥꯎꯒꯅꯤ ꯈꯣꯝꯕꯅ ꯀꯦꯊꯕꯤꯒꯤ ꯄꯨꯛꯆꯦꯜ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯛꯂꯦ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯦ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯀꯦꯊꯕꯤ ꯑꯩ ꯅꯪꯒꯤ ꯅꯐꯝꯗ ꯌꯥꯝꯅ ꯂꯥꯜꯂꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯊꯥꯡꯈꯤꯕ ꯈꯣꯡꯊꯥꯡ ꯑꯁꯤꯅ ꯅꯪꯒꯤ ꯊꯃꯣꯏꯕꯨ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯍꯜꯂꯤ ꯅꯪ ꯑꯩꯒꯤ ꯏꯔꯥꯜꯁꯦ ꯑꯝꯇ ꯉꯥꯛꯄꯤꯌꯨ ꯏꯅꯥꯎꯋꯅꯤꯅ ꯃꯇꯝ ꯄꯨꯝꯕꯗ ꯂꯧꯇꯥꯅꯕ ꯑꯗꯨꯒ ꯄꯨꯝꯅꯃꯛ ꯑꯩꯅ ꯍꯣꯠꯅꯕ ꯃꯈꯣꯏꯗꯥꯆꯧ ꯅꯪꯅꯗꯤ ꯈꯪꯂꯝꯂꯣꯏ ꯏꯅꯥꯎꯋꯅꯤꯅ ꯃꯕꯨꯛ ꯊꯟꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡꯁꯨ ꯆꯔꯥ ꯍꯦꯟꯈꯤꯕꯅꯤ ꯀꯦꯊꯕꯤ ꯀꯩꯊꯦꯜ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯂꯦꯞꯂꯤ ꯃꯈꯨꯠꯇ ꯈꯥꯎ ꯑꯃꯁꯨ ꯌꯥꯜꯂꯤ ꯃꯃꯧ ꯅꯨꯄꯤ ꯑꯍꯜꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯄꯨꯉꯝꯗꯦ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯆꯪꯁꯤꯟꯗꯨꯅ ꯀꯦꯊꯕꯤ ꯏꯃꯥꯅ ꯀꯩꯊꯦꯜꯗ ꯆꯦꯡ ꯋꯥꯟꯕ ꯆꯠꯂꯨꯔꯤꯕꯅꯤ ꯊꯨꯅ ꯍꯜꯂꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗꯅꯦ ꯌꯥꯗ꯭ꯔꯕ ꯁꯦ ꯈꯥꯎꯁꯤꯗ ꯆꯦꯡ ꯌꯥꯎꯔꯕꯅꯤ
ꯈꯣꯝꯕꯅ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯏꯃꯥꯅ ꯆꯦꯡ ꯋꯥꯠꯂꯛꯄꯁꯦ ꯐꯔꯦꯗ ꯑꯣꯟꯊꯣꯛꯅ ꯀꯦꯊꯕꯤꯁꯦ ꯆꯦꯡ ꯂꯩꯇꯦꯅ ꯎꯪꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯥꯅ ꯉꯔꯥꯡ ꯏꯃꯥꯗ ꯍꯥꯏ ꯏꯃꯥꯅ ꯑꯗꯨꯝ ꯉꯟꯇꯥꯅ ꯀꯩꯊꯦꯜꯗ ꯑꯗꯨꯝ ꯆꯠꯂꯕ ꯃꯈꯣꯏꯗꯁꯨ ꯍꯥꯏꯔꯝꯗ꯭ꯔꯦ ꯈꯣꯝꯕꯅ ꯀꯦꯊꯕꯤꯗ ꯌꯦꯡꯗꯨꯅ ꯀꯦꯊꯕꯤ ꯏꯃꯥꯅ ꯆꯦꯡ ꯄꯨꯔꯛꯑꯕꯅꯤꯅ ꯃꯁꯤ ꯑꯣꯏꯅ ꯊꯣꯡꯉꯣꯀꯣ ꯐꯔꯦ ꯊꯣꯡꯉꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯃꯍꯜ ꯃꯄꯥꯟ ꯊꯣꯛꯈꯤ ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏ ꯑꯩꯁꯨ ꯃꯅꯤꯡꯗꯝꯗ ꯊꯣꯛꯈꯤꯒꯦ ꯃꯥꯁꯨ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯃꯅꯤꯡꯗ ꯊꯣꯛꯈꯤ ꯀꯦꯊꯕꯤ ꯃꯃꯥꯅ ꯄꯨꯔꯛꯄ ꯈꯥꯎ ꯑꯗꯨꯗ ꯌꯥꯎꯕ ꯆꯦꯡꯁꯤꯡ ꯑꯗꯨ ꯀꯣꯝꯄꯥꯛꯇ ꯈꯔ ꯈꯥꯏꯗꯣꯛꯂꯦ ꯃꯥꯒꯤ ꯊꯃꯣꯏꯒꯤ ꯋꯥꯕꯗꯨ ꯈꯔꯗꯤ ꯐꯔꯦ ꯃꯄꯥꯜꯗꯅꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯄꯥꯔꯤꯕꯨ ꯇꯥꯅꯅꯕ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯇ꯭ꯔꯤꯕꯔꯣ ꯍꯧꯒꯠꯂꯨꯅꯦ ꯅꯪꯕꯣ ꯅꯨꯃꯤꯠꯅ ꯀꯗꯥꯏ ꯌꯧꯈ꯭ꯔꯦ ꯅꯣꯡꯃꯇ ꯌꯥꯍꯧ ꯉꯜꯂꯨ ꯍꯥꯏꯕꯁꯨ ꯅꯪꯅꯅꯦ ꯍꯦꯛ ꯌꯥꯗꯕ ꯍꯧꯒꯠꯂꯣ ꯅꯨꯃꯤꯠꯅ ꯅꯁꯥꯗꯣ ꯅꯝꯁꯤꯜꯂꯕꯗꯤꯅꯦ ꯅꯁꯥꯗꯣ ꯁꯨꯡꯐ ꯍꯦꯛ ꯐꯔꯔꯣꯏ ꯏꯃꯨꯡꯗꯒꯤ ꯄꯥꯔꯤꯗꯨ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯊꯣꯔꯛꯂꯦ ꯂꯩꯃꯍꯜ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯃꯁꯛ ꯑꯗꯨ ꯎꯕꯗ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯍꯧ ꯊꯦꯡꯂꯤꯕꯁꯤꯕꯨ ꯅꯠꯇꯦ ꯅꯪꯕꯨ ꯑꯍꯤꯡꯗ ꯍꯨꯔꯥꯟꯕꯒ ꯆꯠꯄ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ ꯀꯩꯅꯣꯗ ꯏꯃꯥ ꯍꯨꯔꯥꯟꯕ ꯆꯠꯄ ꯀꯥꯏꯅ ꯍꯣ ꯅꯆꯥ ꯑꯩꯁꯦ ꯉꯁꯥꯏꯅ ꯍꯧꯒꯠꯂꯕꯅꯤ ꯏꯃꯥꯗꯒꯤꯁꯨ ꯍꯥꯟꯅ ꯑꯩꯅ ꯍꯧꯒꯠꯂꯕꯅꯤ ꯍꯩ ꯅꯆꯤꯟꯗꯨ ꯄꯠꯄ ꯇꯥꯔꯤꯅꯦ ꯅꯪꯕꯣ ꯍꯧꯖꯤꯛꯇ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯍꯧꯒꯠꯂꯛꯂꯒ ꯏꯃꯥ ꯍꯧꯒꯠꯄꯗꯤ ꯀꯨꯏꯔꯦ ꯍꯥꯏꯕ ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯏꯃꯨꯡꯁꯤꯒꯤ ꯀꯨꯝꯍꯩꯁꯤ ꯁꯨꯝ ꯌꯦꯡꯉꯝꯕꯅꯤ ꯀꯔꯤ ꯀꯨꯝꯍꯩ ꯌꯦꯡꯂꯤꯕ ꯂꯣꯏ ꯁꯨꯔꯦꯗ ꯇꯥꯆꯧꯒꯤ ꯅꯨꯄꯤ 3 ꯑꯩꯈꯣꯏ ꯇꯥꯆꯧꯗꯅꯤ ꯃꯤꯅ ꯅꯨꯄꯤ 2 ꯂꯣꯟꯕ ꯐꯥꯎ ꯀꯗꯥꯏꯅꯣ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯇꯥꯆꯧꯁꯤꯅ ꯅꯨꯄꯤ 3 ꯈꯪꯗ꯭ꯔꯦꯗ ꯏꯃꯥ ꯇꯧꯔꯤꯁꯦ ꯅꯣꯡꯃꯒꯤ ꯌꯨꯝꯁꯤꯒꯤ ꯀꯨꯝꯍꯩꯁꯤꯅ ꯃꯔꯣꯜ ꯑꯃ ꯅꯨꯡꯉꯥꯏꯔꯛꯄꯅꯦ ꯍꯣ ꯌꯥꯔꯦ ꯇꯨꯃꯤꯟ ꯂꯩꯔꯣ ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯒꯅꯨ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯀꯩꯅꯣ ꯌꯦꯡꯕ ꯋꯥꯏ ꯍꯥꯏꯕꯅꯤꯗ ꯇꯥꯆꯧꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯃꯀꯣꯛ ꯁꯥꯗꯨꯅ ꯂꯩꯔꯦ ꯑꯗꯨꯒ ꯃꯁꯤꯗꯩꯁꯤꯗ ꯏꯇꯩꯃ ꯌꯥꯏꯃꯒ ꯏꯇꯩꯃ ꯑꯇꯣꯝꯕꯤꯒꯅ ꯁꯅꯥ ꯁꯥꯎ ꯂꯤꯛ ꯁꯥꯎꯅ ꯃꯔꯩ ꯇꯧꯔꯤꯕ ꯍꯣ ꯃꯗꯣ ꯅꯪꯒꯤ ꯃꯊꯧ ꯅꯠꯇꯦ ꯃꯈꯣꯏꯅ ꯍꯥꯏꯔꯒ ꯍꯦꯛꯇ ꯇꯧꯒꯗꯕ ꯅꯠꯇꯦ ꯇꯨꯃꯤꯟ ꯂꯩꯔꯣꯀꯣ ꯏꯃꯥ ꯑꯩꯗꯤ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯤꯅꯤꯀꯣ ꯏꯇꯩꯃ ꯑꯍꯜꯇꯅꯤ ꯑꯩꯅ ꯅꯨꯡꯁꯤꯕ ꯌꯥꯔꯦꯃꯤ ꯅꯪꯕꯣ ꯅꯆꯤꯟ ꯅꯌꯥꯗꯨ ꯁꯦꯡꯂꯨꯔꯣ ꯌꯥꯔꯦ ꯍꯣꯏꯗ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇꯨꯅ ꯃꯀꯣꯛꯇ ꯈꯣꯠꯇꯨꯅ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯑꯃꯨꯛ ꯍꯥꯏꯖꯩ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯦ ꯀꯔꯝ ꯊꯣꯛꯂꯒꯗꯕ ꯈꯪꯗ꯭ꯔꯦ ꯏꯆꯥꯅꯨꯄꯥ ꯑꯁꯤꯅ ꯍꯦꯛ ꯋꯥꯈꯜ ꯇꯥꯗꯗꯅꯀꯣ ꯑꯩꯗꯤ ꯂꯩꯃꯍꯜ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯄꯦꯜꯂꯕꯅꯤ ꯍꯥꯏꯔꯤꯁꯤꯅꯤ ꯃꯥ ꯑꯣꯏꯅ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯈꯤ ꯃꯃꯧ ꯌꯥꯏꯃ ꯆꯥꯏꯕꯤꯗꯨ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯃꯅꯦꯝꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏ ꯏꯃꯥ ꯑꯩ ꯏꯃꯥꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯏꯃꯥꯗ ꯋꯥ ꯑꯃ ꯁꯨꯝ ꯍꯥꯏꯒꯦꯅ ꯀꯔꯤ ꯋꯥꯅꯣ ꯍꯥꯏꯌꯨꯅꯦ ꯁꯨꯝꯗꯧꯕꯅꯤ ꯏꯃꯥ ꯑꯩꯁꯦ ꯉꯁꯤꯁꯦ ꯏꯄꯥꯝꯗ ꯊꯕꯛ ꯑꯃ ꯊꯣꯛꯄ ꯑꯗꯨꯗ ꯆꯠꯇꯕ ꯌꯥꯗ꯭ꯔꯗꯨꯅ ꯆꯠꯀꯦꯅ ꯇꯧꯕ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯇ ꯁꯦꯜ ꯑꯝꯇ ꯂꯩꯇ꯭ꯔꯕ ꯃꯍꯥ ꯐꯪꯉꯦ ꯁꯦꯜ ꯐꯪꯗꯦ ꯁꯦල් ꯂꯩꯇꯦ ꯃꯍꯥꯏ इखुत्ता सेल सिकीमता पाइदना करमनदी थबक चलुने इमादा सेल खरा हंगेना सेल बु कयानो इमा खरा दुम यानिदा लैमहल कैथेल पोचै लैरुबगी हलकपा सेल अरेमबदो महाकना फिजिदा कीखिबा अदो किसी थोक्तुना लौथोकले अदुगा मदुबु ममोंग नुपीदा पी सेसे इमाददी सेल से सिदगी हेना लैत्रे सिपुरो सेल अदु फंगबदा चाइबिदो मबुकनिंगादो हरावबना लोइरे इमा सिवेदी यारनिदा यारे यारे होय 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 मदु हेक पुरो चाइबिदो सेलदो मखुत्ता थमदुना मुन्ना येंगी तंजा असिदा मतुंगदगी अरुबीना मचेगी मखुत्ता पाइरिबा सेल अदो ताप हेक्ता मुनखी चाइबी खंगप्रेक तुम खंगी मतुंगदा सत ओंथोरेई अरुबीना हाय करिगी सेल लोना तुमिना सेल लौरंबगा सुसारी हे अंगांग कइनो नंगना सेलगा मुलिदो पुरो थुना कयादनो येंगुनी इखुत असिदगी सेल कासे ताप हेक्ता मुल्लेबा ए करिगी आईडी पीदोइबा मसिदी आइना मुल्लेना हे मधु आइना इमादगी लौबनी ससपिरो लैमहलना अमुक ममौं नुपी अतोंबीदा येंगदुना हाय हाय नजे याइसे मपामदा थबा अमा चकनी हाइरी सेल लैत्रा माले अदुगी अदुग इमादा हंगबनी नजेदा पीको मसिदा अरुबीना ममित अदु लाउथोक्तुना करी इमादी करी तौबगी इचेदा सेल पीरिबा इमा नत्रो आइना हेक सेल अहंगबा खुदिंगी सेल अमदा लैते हाइदुना सिकी अमा फावबो पीखिदबदो पीबो पीखिब्रनी इमा ओइबेमा मधुदी इमाना सेल लैतबा मतांग थोकपगिनी नंग मधुदा साउगन कइनुदा इमा आइना हेक हंगबदना लैते हेक्तमा हाइबा अदुगा इचेना हंगलगना
ꯈꯨꯗꯛꯇ ꯍꯦꯛꯇ ꯁꯠ ꯄꯨꯊꯣꯛꯑꯒ ꯄꯤꯕ ꯃꯁꯤꯕꯨ ꯀꯔꯤ ꯄꯨꯛꯆꯦꯜꯅꯣ ꯏꯃꯥ ꯂꯩꯃꯍꯜ ꯑꯗꯨ ꯂꯩꯕꯨ ꯂꯩꯔꯕꯗꯤ ꯍꯦꯛꯇ ꯄꯤꯕꯅꯤ ꯃꯃꯧ ꯅꯨꯄꯤ ꯑꯇꯣꯝꯕꯤꯅ ꯁꯦꯜ ꯍꯪꯕ ꯃꯇꯥꯡ ꯑꯃ ꯏꯆꯥ ꯆꯥꯟꯅꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯄꯤꯈꯤꯗꯕꯅꯤ ꯆꯥꯏꯕꯤꯅ ꯍꯥꯏ ꯍꯦ ꯑꯉꯥꯡ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯎꯁꯤꯠꯇ꯭ꯔꯤꯔꯣ ꯁꯦꯜꯗꯣ ꯌꯥꯝ ꯊꯨꯅ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯣ ꯄꯤꯔꯣꯏꯌꯦ ꯁꯨꯛꯄꯤ ꯍꯦꯛ ꯄꯤꯔꯣꯏ ꯑꯩꯅ ꯃꯨꯟꯈ꯭ꯔꯕ ꯑꯁꯤꯕꯨ ꯀꯔꯤ ꯇꯧꯕꯒꯤ ꯄꯤꯗꯣꯏꯕ ꯅꯈꯣꯏꯅ ꯍꯦꯛꯇ ꯂꯣꯟꯅ ꯂꯣꯟꯅ ꯄꯤꯅꯔꯝꯕ ꯌꯥꯕ꯭ꯔꯣ ꯏꯃꯥ ꯃꯁꯤꯒꯤ ꯃꯧ ꯁꯣꯏꯅꯥꯎꯁꯦ ꯇꯁꯦꯡꯅ ꯑꯩꯉꯣꯟꯗ ꯍꯧꯔꯦ ꯃꯁꯝ ꯑꯁꯦ ꯍꯦꯛꯇ ꯈꯨꯗꯥꯡꯅ ꯌꯦꯠꯇꯨꯅ ꯍꯥꯏꯔꯒꯦ ꯅꯪꯅ ꯑꯩꯒꯤ ꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯇꯨꯅ ꯍꯥꯏꯔꯒ ꯑꯩꯅ ꯀꯣꯛꯁꯦ ꯍꯣꯠꯇꯨꯅ ꯍꯤꯛꯄꯤ ꯃꯥꯗꯨꯅ ꯂꯩꯒꯗꯕ ꯅꯠꯇꯦ ꯑꯔꯨꯕꯤ ꯑꯩꯒꯤ ꯏꯇꯤꯛ ꯍꯦꯛꯇ ꯈꯪꯍꯟꯒꯗꯕꯅꯤ ꯑꯣ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦꯗꯅ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯌꯥꯝꯅ ꯌꯦꯡꯁꯤꯟꯕ ꯅꯨꯄꯤꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤ ꯏꯄꯥꯝꯗ ꯊꯕꯛ ꯑꯃ ꯆꯠꯀꯦꯅ ꯈꯟꯕꯅꯤ ꯆꯠꯂꯣꯏ ꯉꯁꯤꯗꯤ ꯅꯪꯕꯨ ꯑꯣꯏꯅ ꯐꯨꯕ ꯇꯥꯔꯦꯗꯅ ꯑꯉꯥꯡꯅ ꯃꯇꯤꯛ ꯅꯠꯇꯅ ꯑꯍꯜꯗ ꯍꯧꯔꯕꯗꯤ ꯀꯔꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯗꯣ ꯌꯦꯡꯍꯟꯕ ꯇꯥꯔꯦꯗꯅ ꯑꯔꯨꯕꯤ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯁꯦꯜ ꯑꯗꯨ ꯐꯅꯦꯛ ꯃꯆꯤꯗ ꯌꯦꯞꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤ ꯑꯗꯨ ꯈꯠꯇꯨꯅ ꯍꯥꯏ ꯂꯥꯎꯅꯦ ꯂꯥꯛꯑꯣ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯌꯦꯡꯅꯔꯁꯤ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤ ꯑꯅꯤꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯇꯁꯦꯡꯅ ꯃꯈꯨꯠ ꯌꯥꯎꯗꯨꯅ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯍꯩ ꯅꯈꯣꯏ ꯑꯅꯤꯕꯨ ꯇꯣꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝꯅ ꯈꯠꯅꯕ ꯍꯧꯅꯗꯦ ꯑꯩꯅꯦ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯌꯥꯝꯅ ꯏꯀꯥꯏꯖꯩ ꯇꯨꯃꯤꯟ ꯂꯩꯅꯔꯣ ꯀꯩꯗꯧꯔꯒꯦ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣ ꯏꯃꯥ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯑꯩꯉꯣꯟꯗ ꯌꯥꯝ ꯎꯁꯤꯠꯇ꯭ꯔꯦ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯒꯨꯜ ꯃꯉꯣꯟꯗ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯅꯈꯣꯏꯕꯨ ꯇꯨꯃꯤꯟꯅ ꯂꯩꯅꯔꯣ ꯀꯩꯗꯧꯒꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯐꯪꯗꯦ ꯍꯥꯏꯕꯅꯤ ꯌꯥꯔꯦ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ ꯃꯧ ꯌꯥꯏꯃ ꯅꯪꯒꯤ ꯁꯦꯜꯗꯣ ꯅꯅꯥꯎ ꯅꯨꯄꯤꯅ ꯂꯧꯖꯈ꯭ꯔꯁꯅꯨ ꯏꯃꯥ ꯅꯪꯒꯤ ꯁꯦꯜꯗꯣ ꯑꯃꯨꯛ ꯄꯤꯔꯒꯦ ꯇꯣꯛꯑꯣ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯉꯁꯤꯗꯤ ꯌꯦꯡꯅꯕ ꯇꯥꯔꯦ ꯏꯆꯦꯅꯤ ꯍꯥꯏꯗꯨꯅ ꯅꯍꯥꯟꯈꯩ ꯈꯥꯁꯦ ꯆꯤꯛꯇꯨꯅ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯑꯦ ꯃꯁꯤ ꯉꯁꯤꯗꯤ ꯍꯦꯛꯇ ꯉꯝꯊꯣꯛꯅꯒꯗꯧꯔꯤꯕꯅꯤ ꯃꯅꯤꯡ ꯑꯗꯣꯝꯗꯒꯤ ꯄꯤꯕꯥꯅ ꯃꯈꯨꯠꯇ ꯐꯗꯤ ꯑꯃ ꯄꯥꯏꯗꯨꯅ ꯃꯗꯨꯅ ꯃꯃꯥꯏꯗꯨ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯏ ꯃꯥꯁꯨ ꯄꯨꯝꯅꯃꯛ ꯇꯥꯔꯤꯕꯅꯤ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯍꯥꯏ ꯍꯣ ꯏꯃꯥ ꯂꯤꯂꯥ ꯍꯧꯗꯧꯔꯕꯣ ꯅꯆꯥ ꯑꯩ ꯃꯥꯏ ꯇꯥꯔꯨꯕꯅꯦ ꯃꯥꯏ ꯇꯥꯐꯝꯒ ꯈꯪꯗꯦ ꯂꯤꯂꯥ ꯍꯧꯈꯤꯗꯧꯔꯦ ꯍꯥꯏꯗꯨꯅ ꯇꯨ ꯑꯆꯣꯠꯄ ꯃꯥꯏꯁꯤꯐꯥꯎꯗꯅꯦ ꯍꯦꯛ ꯇꯩꯊꯣꯔꯛꯇꯦ ꯐꯗꯤꯁꯤꯅ ꯇꯩꯊꯣꯛꯇꯨꯅ ꯂꯥꯛꯏꯁꯤꯅꯤ ꯀꯗꯥꯏꯗ ꯐꯝꯒꯅꯤ ꯂꯤꯂꯥꯒꯨꯝꯕ ꯍꯥꯏꯕꯁꯤꯗꯤ ꯃꯐꯝ ꯆꯥꯅ ꯐꯝꯂꯒ ꯐꯖꯅ ꯃꯨꯟꯅ ꯌꯦꯡꯕꯅ ꯅꯨꯡꯉꯥꯏꯕꯅꯤ ꯃꯁꯤꯗ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯅ ꯄꯤꯕꯥꯗ ꯑꯣꯏꯅ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏ ꯍꯦ ꯑꯉꯥꯡ ꯅꯪꯅ ꯍꯥꯏꯗꯣ ꯀꯩꯅꯣ ꯍꯥ ꯅꯪꯅ ꯍꯥꯏꯗꯣ ꯀꯅꯥꯗꯅꯣ ꯀꯩꯅꯣ ꯏꯇꯩꯃ ꯑꯩꯕꯨ ꯏꯇꯩꯃ ꯑꯅꯤꯗ ꯀꯔꯤ ꯍꯥꯏꯈ꯭ꯔꯒꯦꯅꯦ ꯍꯧꯖꯤꯛꯇ ꯅꯠꯇ꯭ꯔꯣ ꯂꯤꯂꯥ ꯍꯧꯔꯕ ꯀꯥꯏꯅ ꯍꯥꯏꯈ꯭ꯔꯤꯗꯣ ꯑꯣ ꯑꯗꯨ ꯑꯣꯏꯔꯦ ꯍꯧꯔꯕ꯭ꯔꯥ ꯍꯥꯏꯕꯅꯤ ꯍꯧꯗ꯭ꯔꯤꯕ꯭ꯔꯥꯅꯤ ꯏꯇꯩꯃ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯍꯩ ꯅꯪꯒꯤ ꯅꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯁꯤꯕꯨ ꯀꯔꯤ ꯑꯣꯏꯅ ꯎꯕꯒꯦ ꯑꯉꯥꯡ ꯑꯣꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯑꯉꯥꯡ ꯑꯃ ꯑꯣꯏꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯀꯔꯤꯒꯤ ꯇꯨꯃꯤꯟ ꯂꯩꯕꯅꯣꯗ ꯑꯩꯁꯨ ꯌꯨꯝꯁꯤꯒꯤ ꯃꯤꯅꯤ ꯑꯩꯁꯨ ꯋꯥ ꯉꯥꯡꯕꯒꯤ ꯍꯛ ꯌꯥꯝ ꯂꯩꯅ ꯀꯔꯤꯒꯤ ꯍꯛ ꯑꯉꯥꯡ ꯅꯪ ꯈꯨꯄꯥꯛ ꯆꯥꯅꯤꯀꯣ ꯋꯥꯉꯥꯡ ꯀꯥꯏꯗꯤ ꯀꯔꯤꯒꯤ ꯈꯨꯄꯥꯛꯅꯣꯗ ꯏꯇꯩꯃ ꯑꯅꯤꯅ ꯂꯥꯎꯅꯔꯤꯕꯁꯤꯕꯨ ꯂꯩꯀꯥꯏ ꯃꯃꯥꯡꯁꯤꯗ ꯀꯩꯁꯨ ꯏꯀꯥꯏꯗꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯆꯥꯎꯔꯕꯅꯤꯅ ꯇꯁꯦꯡꯅ ꯏꯀꯥꯏꯖꯩꯅꯤ ꯍꯣ ꯏꯀꯥꯏꯕ ꯈꯪꯕ ꯏꯕꯨꯡꯉꯣ ꯅꯪ ꯇꯨꯃꯤꯟ ꯂꯩꯌꯨ ꯄꯤꯕꯥꯗꯤ ꯇꯁꯦꯡꯅ ꯃꯈꯣꯏꯗ ꯋꯥꯗꯨ ꯁꯥꯎꯅꯤꯡꯂꯕꯅꯤ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏ ꯍꯩ ꯃꯁꯤꯗ ꯅꯪꯒꯤ ꯅꯊꯧ ꯀꯔꯤ ꯂꯩ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯕ ꯍꯩꯇꯕ꯭ꯔꯣ ꯍꯣ ꯏꯃꯥ ꯀꯔꯝꯅꯅꯣ ꯑꯩꯅ ꯇꯨꯃꯤꯟꯅ ꯂꯩꯒꯗꯕꯁꯤꯕꯣ ꯑꯩ ꯇꯥꯕ ꯋꯥꯔꯦ ꯑꯩ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯁꯨꯛ ꯌꯥꯝꯅ ꯁꯧ ꯂꯥꯎꯕ ꯏꯃꯨꯡ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯂꯩꯀꯥꯏ ꯃꯌꯥꯝꯁꯤꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯅꯩ ꯅꯆꯥ ꯑꯩꯗꯤ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯍꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯖꯁꯅꯨ ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯦ ꯉꯁꯤꯗꯤꯅꯦ ꯃꯤ ꯑꯃ ꯑꯩꯒꯤ ꯏꯒꯨꯜ ꯆꯞ ꯆꯥꯅ ꯈꯪꯍꯟꯕ ꯇꯥꯔꯦ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯀꯥꯎꯕꯨ ꯀꯥꯎꯏꯅꯦ ꯃꯤ ꯑꯃ ꯉꯝꯊꯣꯛꯅꯒꯗꯕ ꯂꯩꯀꯣ ꯀꯔꯤꯅꯣ ꯏꯃꯨꯡꯁꯤꯕꯨ ꯏꯇꯩꯃ ꯑꯅꯤꯒꯤ ꯃꯤꯠꯇ ꯌꯨꯝ ꯑꯁꯤꯕꯨ ꯂꯥꯟꯕꯨꯡ ꯑꯣꯏꯅ ꯎꯕꯤꯔꯨꯔꯕꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯔꯝꯕ ꯀꯦꯊꯕꯤꯁꯨ ꯃꯄꯥꯜꯗ ꯂꯥꯎꯅꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯑꯁꯨꯛ ꯌꯥꯝ ꯀꯟꯅ ꯑꯃꯨꯛ ꯂꯥꯎꯅꯔꯤꯁꯤꯅ ꯀꯔꯤꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅꯁꯨ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯅꯤꯁꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯊꯨꯅ ꯊꯣꯔꯛꯏ ꯃꯈꯣꯏ ꯑꯅꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏ ꯑꯃꯨꯛ ꯀꯩꯗꯧꯅꯔꯦ ꯑꯌꯨꯛꯁꯤꯗ ꯅꯈꯣꯏ ꯑꯅꯤꯅ ꯀꯣꯏꯔꯥꯎ ꯂꯥꯎꯅꯔꯤꯕꯁꯤꯕꯨ ꯐꯖꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤꯅꯦ ꯏꯆꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯃꯕꯨꯛ ꯆꯦꯜ ꯑꯃ ꯇꯧꯏ ꯑꯩꯒ ꯈꯠꯅꯕ ꯌꯥꯝ ꯄꯥꯝꯕ ꯃꯥꯜꯂꯤ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯍꯥꯏ ꯌꯦꯡꯕꯤꯌꯨꯅꯦ ꯏꯆꯦ ꯏꯃꯥꯁꯤꯅ ꯏꯆꯦ ꯌꯥꯏꯗ ꯂꯣꯟꯅ ꯁꯦꯜꯒ ꯄꯤꯗꯨꯅ ꯂꯩꯔꯝꯃꯦ ꯑꯩꯅ ꯁꯦꯜ ꯍꯪꯕꯗꯗꯤ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯄꯤꯗ꯭ꯔꯤꯕꯅꯤ ꯁꯤꯗꯕꯨ ꯀꯅꯥꯅ ꯁꯥꯎꯅꯤꯡꯉꯣꯏꯗꯣꯏꯅꯣ ꯋꯥꯐꯝꯁꯤꯕꯨ ꯇꯥꯔꯒ ꯄꯥꯔꯤꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯅꯪꯅ ꯀꯔꯤ ꯇꯧꯕꯒꯤ ꯁꯦꯜ ꯄꯤꯔꯨꯔꯤꯅꯣ
Imana sel du piramdradi asumna launakidro. Leimahal mana oina aranba tare. Mahak wa amata ngangbang ngamda tumina oina leire. Chaibina hai. He ngang. Nangi wangang adu karino. Aina ngasi ase ipamda thabak ama lei. Chattabasu yadaba. Ikuta sel so amta leitaba duda imada adu khara piyo na haizabani. Imana su pire. Aduga masigi nupi asina adomdagi no khangde. Hekta sat lakibagi wani. Kethabina Arubida yengduna. Arubi, nang su pukjelu khara phadok patam. Nache se thabak jakani hairisini. Seldom da biko. O asuk yamna michang mikhai nai ba. Sel asidi Arubi aina laukre. Kana amta da khak piraroi. Hai, taunu ne nangbo amta biko. Arubi yam sauna. Sel ase yam pihaninga banadro. Adu oiradi ase haiduna magi phanek machida ki ke sel do loktok tuna makhut ani aduna hekta segai aduga hai si wede pharamani pharani ba sel se amna pamda bana tro mache segai raga phagata bani mache tana segai duna laimai da langthok tuna mahal mamai leiduna imung changki chaibina sauning na he hingchabi nangdalam si siro asukana mabukjil phattaba kethavina hai nang sodumna hai haide ichi hal magi ngasigi mawong mata wasidi ai tasengna sauningi magi se ai bu tasengna usidabani hoi yare se to sawarno nongma na chaga nongmadi mahak khangani dana aina kaidoge haibado mahak yengoba ase haiduna mahak su imungda sauna changki kethabi sora sangma mahon to e laimahal na mamong nupi da hai ima haifam khangdre karino aina hojik tawgadaba sibo ima makoina wakhal tadraduna tawribani nongmadi makoi soidana wakhal tarakini ima thajadre hoi sema kaisu khalurano isu chak loidorabani ko ima chak se amta loisalukhige ase hairamduna mahaksu imung changkhre biba mamagi nakta famthai aduga hai ima asumna sum tawbasidi yam chumloi pumnamak ase tachaugi makhuta loina leiribani aikhoi tachawna nupa thokmandabadagini atomba nama ai imau khire ko as ima sima khomba so amuk phawdorakle manaw nupa da yengduna hai nangbu aina haiba thabak adu chatlurabo chatrida horen nungthil oina chatlage tawbani ibo nangi horen hayin ngaiduna leibasina ko amuk soini ko soiroiba horen jake ani mamada amuk yengi mamagi matawadu ubada ima amuk kaidorage haima ima nang kapiro manaw nupada mu onsinduna biba imaga mukari hainarage hota chau aigi wanate hojikta itai ma yaimaga atombiga mangola sida launnaramlibani masam phoina gadaba samna da litpani amukai daunaraba kari gi oini ta chau nang nupani nupa khara tho nupa thoknadi nupi ahum laure makhata na asumna sum leiradi ne se soiba soiroi imana sumna tawbuse macha aidi yengba ngamde khombusu mamagi nakta changsilaktuna famthai aduga hai ima nachana khongthanglana thangluri ima nacha yam lankre ima ki bungo ima bu kari haire sigeni he ima ai hojikti yam ningamakri ainu pukningi iwa apamba bu phathaba ngam hodabana asumna thokibani atomba nang wakhal tawko tachau kethavina chak loireduna makhoi bu kobo thorakle ima chak loire makhoi tachau chak loire chathok pirero thabak chatpa thengkhrani biba nangsu chara silaw he hoi deima khombana mama da onsilaga ima chakhar chawar silaw mama bu pusinduna makhoi changki chakhomaduna makhoi punna chak chamine chaibiga arubiga chak chaluk hek thangnana chamine arubina chaibida hek michana na yengloi madubu chaibina uraduna hai kaino yengakano misau muk changni nangone yengbana tibima yare khange yengakano khombana hai noeni wangang narakano tumina jano tumin chak to amuk chane asumna ayuki chak to chaba loisinkhre leimahal khomba piba makhoi hum hogotuna thokre chaibina mabukningda haijai kolik singse aingonda phengo hairakpa soiroi aduna chak se khajik sima lemhalagi aduga ai hogalagi
ꯑꯁꯤ ꯈꯟꯗꯨꯅ ꯆꯥꯛ ꯈꯔ ꯂꯦꯝꯍꯟꯗꯨꯅ ꯃꯍꯥꯛ ꯍꯧꯒꯠꯈ꯭ꯔꯦ꯫ ꯃꯗꯨꯕꯨ ꯎꯕꯗ ꯑꯔꯨꯕꯤꯅ ꯑꯃꯨꯛ ꯃꯕꯨꯛꯅꯤꯡꯗ ꯍꯥꯏꯖꯩ, "ꯏꯁ, ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯤ ꯃꯥꯒꯤꯁꯦ, ꯑꯁꯤꯡꯕ ꯁꯥꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯄꯨꯈꯝꯁꯤꯗ ꯆꯥꯛ ꯈꯖꯤꯛ ꯂꯦꯝꯍꯜꯂꯒ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯇꯟꯗꯅ ꯍꯧꯒꯠꯈ꯭ꯔꯤꯕꯁꯦ꯫ ꯀꯝꯗꯧꯅꯤ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯁꯨ ꯂꯣꯏ ꯆꯥꯊꯣꯛꯈ꯭ꯔꯦ, ꯂꯦꯝꯍꯟꯅꯤꯡꯉꯥꯏ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯕꯨ ꯍꯣꯏꯗ, ꯇꯞꯅ ꯍꯦꯛꯇ ꯍꯧꯒꯠꯈ꯭ꯔꯒ ꯂꯣꯏꯔꯦ." ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯍꯥꯛꯁꯨ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯀꯦꯊꯕꯤ ꯃꯥꯇꯅ ꯑꯁꯨꯝꯅ ꯂꯣꯏꯅ ꯂꯣꯏꯁꯤꯟꯕ ꯉꯥꯛꯇꯅꯤ꯫ ꯅꯣꯡꯃꯗ ꯃꯅꯥꯎ ꯑꯅꯤꯅ ꯃꯥꯒꯤ ꯃꯇꯦꯡ ꯁꯤꯀꯤ ꯑꯃꯠꯇ ꯄꯥꯡꯕ ꯅꯠꯇꯦ꯫ ꯆꯥꯊꯣꯛꯂꯕꯅꯤꯅ ꯇꯨꯃꯤꯟ ꯍꯧꯒꯠꯅꯈ꯭ꯔꯦꯁꯦ꯫ ꯃꯔꯤꯜꯅ ꯃꯔꯣꯟ ꯑꯃ ꯇꯜꯂꯤꯕ꯫ ꯃꯔꯤꯟ ꯑꯁꯤ ꯇꯜꯂꯕꯗꯤ ꯆꯥꯗ꯭ꯔꯕꯁꯨ ꯃꯐꯒꯗꯕꯅꯤ꯫ ꯆꯥꯕꯗꯤ ꯂꯣꯏꯅ ꯆꯥꯏꯌꯦꯕ, ꯑꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯇꯧꯕ꯫ ꯑꯉꯥꯡ ꯑꯅꯤꯁꯦ ꯅꯥꯎ ꯌꯥꯝꯅ ꯆꯥꯎꯒꯗꯧꯔꯤ꯫ ꯀꯔꯤꯒꯤ ꯑꯩꯅ ꯀꯣꯜ ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯜꯂꯣꯏ? ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯒꯗꯕꯅꯤ꯫ ꯌꯦꯡꯉꯣꯕ ꯅꯈꯣꯏ ꯑꯅꯤ꯫ ꯑꯁꯨꯝꯅ ꯑꯣꯏꯅ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯦ꯫ ꯈꯣꯝꯕ ꯊꯕꯛ ꯆꯠꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯗꯨꯅ ꯃꯍꯥꯛ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯃꯁꯤꯗ ꯆꯥꯏꯕꯤꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯄ꯭ꯔꯞ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ, "ꯃꯈꯣꯏ ꯇꯥꯆꯧ, ꯑꯝꯇ ꯉꯥꯏꯕꯤꯈꯣ, ꯑꯩ ꯋꯥ ꯑꯝꯇ ꯍꯥꯏꯖꯒꯦ." "ꯍꯩ, ꯀꯔꯤ ꯋꯥꯅꯣ? ꯁꯠ ꯍꯥꯏꯔꯣ, ꯑꯩ ꯊꯕꯛ ꯆꯠꯀꯗꯕꯅꯤ." "ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕ ꯋꯥꯗꯣ ꯑꯗꯨꯅꯤꯗ, ꯑꯃꯨꯛ ꯀꯥꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ꯫ ꯃꯈꯣꯏ ꯇꯥꯆꯧꯅꯕꯨ ꯌꯥꯔꯕꯗꯤ ꯑꯩꯒꯤ ꯆꯤꯟꯅꯅꯕ ꯁꯅꯥ ꯍꯥꯏꯕꯗꯣ ꯉꯁꯤ ꯑꯗꯨꯝ ꯁꯥꯕꯤꯔꯛꯑꯁꯨ ꯌꯥꯔꯦꯗ." "ꯍꯩ, ꯋꯥꯆꯣꯏ ꯉꯥꯡꯒꯅꯨ. ꯁꯦꯜ ꯁꯤꯀꯤ ꯃꯩ ꯊꯨꯠꯅ ꯅꯞꯇ꯭ꯔꯀꯥꯟꯁꯤꯗ ꯀꯅꯥꯒꯤ ꯁꯅꯥꯅꯣ? ꯇꯥꯅꯤꯡꯗꯦ, ꯇꯨꯃꯤꯟ ꯂꯩꯌꯨ." "ꯑꯦ, ꯑꯩꯅ ꯉꯁꯥꯏ ꯑꯗꯨꯛ ꯐꯖꯅ ꯍꯥꯏꯈ꯭ꯔꯒ, ꯅꯨꯄꯥ, ꯅꯪ ꯁꯤꯗꯤ ꯌꯥꯝ ꯇꯜꯂꯤꯀꯣ. ꯇꯔꯥꯏꯅꯒ ꯍꯦꯛꯇ ꯍꯥꯏꯌꯦꯕ." "ꯇꯥꯅꯤꯡꯗꯦ, ꯑꯩ ꯊꯦꯡꯉꯦ, ꯆꯠꯂꯦ." "ꯑꯩꯗꯤ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ." ꯏꯃꯨꯡꯗꯒꯤ ꯑꯔꯨꯕꯤꯃꯨꯛ ꯆꯠꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯃꯈꯣꯏ ꯇꯥꯆꯧ, ꯋꯥꯁꯦ ꯑꯩꯅ ꯍꯥꯟꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯁꯥꯗꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ." "ꯍꯦ ꯑꯉꯥꯡ, ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯠꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯌꯦꯠꯅꯤꯡꯉꯤꯗꯀꯣ." "ꯀꯩꯅꯣ, ꯌꯦꯠꯂꯤꯁꯤꯕꯨ ꯅꯪꯅꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯅꯔꯣ?" "ꯍꯣ, ꯅꯪꯅ, ꯏꯆꯦꯅ ꯌꯦꯠꯄ, ꯈꯪꯉꯕ?" "ꯍꯦ ꯑꯉꯥꯡ, ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯍꯧꯔꯛꯀꯅꯨ. ꯍꯧꯔꯤꯁꯤ ꯏꯆꯦꯅ ꯅꯠꯇ꯭ꯔꯣ? ꯃꯁꯤ ꯌꯥꯝ ꯍꯧꯔꯦꯅꯦ." ꯈꯣꯝꯕ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯅ ꯇꯧꯕꯗꯣ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯐ꯭ꯔꯪ ꯑꯃꯨꯛ ꯁꯥꯎꯒꯠꯂꯦ꯫ ꯃꯈꯣꯜ ꯑꯗꯨ ꯍꯧꯅ ꯍꯥꯏ, "ꯅꯈꯣꯏ ꯑꯅꯤ ꯁꯅꯥ ꯌꯥꯝꯅ ꯄꯥꯝꯂꯕ ꯅꯠꯇ꯭ꯔꯣ? ꯃꯔꯩ ꯌꯥꯝ ꯇꯧꯅꯤꯡꯉꯕ ꯅꯠꯇ꯭ꯔꯕ?" ꯃꯈꯣꯏ ꯑꯅꯤ ꯇꯤꯡꯉꯛ ꯌꯦꯡꯉꯤ꯫ ꯈꯣꯝꯕꯅ ꯃꯈꯥ ꯇꯥꯏ, "ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯑꯩ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤ ꯅꯄꯥꯝ ꯆꯠꯈ꯭ꯔꯣ꯫ ꯅꯈꯣꯏ ꯑꯅꯤꯒꯤ ꯅꯤꯡꯉꯥꯏ, ꯃꯔꯩ ꯃꯌꯥꯝ ꯑꯁꯦ ꯑꯩ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗ꯭ꯔꯦ꯫ ꯌꯥꯔꯦ, ꯆꯠꯄꯤꯈ꯭ꯔꯣ. ꯌꯨꯝ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤ ꯃꯈꯥ ꯇꯥꯅ ꯂꯩꯔꯅꯨ." "ꯀꯩꯅꯣ ꯃꯈꯣꯏ ꯇꯥꯆꯧ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯣ?" "ꯍꯩ, ꯑꯩꯅ ꯐꯖꯅ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯊꯨꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ." "ꯀꯩꯗꯧꯕꯒꯤ ꯑꯩꯈꯣꯏꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯣꯏꯅꯣ ꯅꯨꯄꯥ? ꯅꯈꯣꯏꯒꯤ ꯅꯤꯡꯉꯥꯏ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ." ꯏꯃꯨꯡꯗꯒꯤ ꯀꯦꯊꯕꯤꯁꯨ ꯊꯣꯔꯛꯏ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯃꯍꯥꯛꯁꯨ ꯇꯥꯏ꯫ ꯃꯥꯅ, "ꯃꯈꯣꯏ ꯇꯥꯆꯧꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯗꯨꯕꯨ ꯀꯩꯅꯣ? ꯃꯈꯣꯏ ꯑꯅꯤꯁꯦ ꯅꯪꯒꯤ ꯅꯨꯄꯤꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯂꯩꯕꯅ ꯑꯩ ꯀꯣꯛ ꯌꯥꯝ ꯁꯥꯔꯦ꯫ ꯍꯨꯏ ꯍꯧꯗꯣꯡꯒꯨꯝꯅ ꯎꯅꯕ ꯈꯨꯗꯤꯡ ꯆꯤꯛꯅꯗꯨꯅ ꯂꯩꯔꯦ꯫ ꯑꯩ ꯇꯥꯕ ꯍꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥꯝꯗ ꯆꯠꯇꯨꯅꯅꯦ ꯇꯣꯈꯥꯏ ꯂꯩꯖꯔꯁꯅꯨ." "ꯑꯗꯨꯝꯅ ꯍꯩꯗꯦꯗ." ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤ ꯆꯥꯏꯕꯤꯒ ꯑꯔꯨꯕꯤꯒꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯍꯥꯏ, "ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯅ ꯏꯃꯥꯒꯤ ꯊꯃꯣꯏꯕꯨꯁꯨ ꯋꯥꯍꯜꯂꯦ꯫ ꯍꯥꯏꯌꯣ, ꯅꯈꯣꯏ ꯑꯅꯤ ꯌꯨꯝ ꯑꯁꯤꯗ ꯈꯠꯅꯗꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯒꯦ ꯍꯥꯏꯕ꯭ꯔꯥ? ꯑꯗꯨ ꯅꯠꯇ꯭ꯔꯒꯅ ꯅꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯨꯒꯦ ꯍꯥꯏꯕ꯭ꯔꯥ?" ꯈꯣꯝꯕꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯗꯨ ꯃꯔꯨ ꯅꯣꯟꯊꯈꯤ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯗ꯭ꯔꯤ, ꯀꯔꯝꯅ ꯃꯄꯥꯝꯗ ꯍꯟꯗꯨꯅ ꯂꯩꯔꯨꯒꯅꯤ? ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯍꯥꯏꯔꯛꯏ, "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ. ꯑꯩꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯑꯁꯨꯝꯅ ꯇꯧꯖꯔꯔꯣꯏ." ꯃꯆꯦꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ, "ꯏꯆꯦ, ꯑꯩꯈꯣꯏꯕꯨ ꯑꯝꯇ ꯉꯥꯛꯄꯤꯌꯨ. ꯏꯆꯦꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯖꯒꯦ." ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯨꯛ ꯍꯥꯏ, "ꯃꯈꯣꯏ ꯇꯥꯆꯧ, ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯪꯒꯤ ꯅꯐꯝꯗ ꯉꯝꯂꯣꯏꯗꯕ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯕ, ꯃꯔꯩ ꯀꯌꯥ ꯇꯧꯕꯗꯣ ꯑꯩꯈꯣꯏ ꯂꯥꯟꯈ꯭ꯔꯦ. ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯀꯦꯊꯕꯤꯅ ꯑꯃꯨꯛ ꯍꯥꯏ, "ꯃꯧ ꯑꯍꯨꯝꯒꯤ ꯅꯤꯡꯉꯥꯏ ꯑꯍꯨꯝ, ꯅꯈꯣꯏ ꯑꯅꯤꯁꯨ ꯇꯥꯎ꯫ ꯑꯩꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯐꯝꯗ ꯅꯤꯡꯉꯥꯏ ꯇꯧꯖꯕꯗꯤ ꯃꯥꯕꯨ ꯁꯦꯟꯅꯖꯕꯅꯤ, ꯌꯨꯝꯒꯤ ꯑꯋꯥꯠꯄ ꯄꯨꯝꯅꯃꯛꯀꯤ ꯄꯥꯎꯗꯝꯖꯕꯅꯤ, ꯃꯥꯕꯨ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯣꯏꯅꯖꯕꯅꯤ꯫ ꯏꯆꯦꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯗꯣ ꯐꯥꯖꯤꯟꯗꯨꯅ ꯅꯈꯣꯏ ꯄꯨꯝꯅꯃꯛꯄꯨ ꯏꯅꯥꯎꯃꯛꯅꯤ ꯈꯟꯗꯨꯅ ꯑꯩ ꯈꯥꯡꯗꯨꯅ ꯂꯩꯔꯤꯕꯅꯤ."
ꯏꯆꯦ, ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯂꯦꯡꯒꯣꯟꯅꯩ꯫ ꯑꯁꯨꯝ ꯇꯧꯅ ꯅꯨꯃꯤꯠ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤ ꯋꯥꯈꯜ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯅꯦꯝ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕꯒꯤ ꯊꯧꯒꯜ ꯇꯧꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯈꯤꯔꯝꯃꯤ꯫